आकाशवाणी इम्फाल निंगथौखोंजम सुनी न पाउ पजरी अहानबद मरुइबा पाउ असम दा इसिंग इचाउगी फिबम खरा फगले बराक तंपाक्तदी हौजिकसु इचाउगी फिबम लूना लेरी मुख्यमंत्री नोंगथोंबम बिरेन तेंगबांगी पोलमसिंग पीख्रे बिष्णुपुर जिला दा सरकार गी लममदी लौबुकसिंगदा आइन काइन सेमगत सागलिबसिंग मथंग थागी तरानी होय फावबदा मसा मसाना लौथोखिनबा सरकारना खंगनख्रे अमसोंग राष्ट्रपति की मिखल की नमक विरोधी की मिरेप यशवंत सिन्हा ngarang mahak ki mirep se pisinkhre असम de nong chingi phibam phagalakpadagi isingi chawgi phibam su ningthina phagale adumoinamak barak tampakta di hojik su ichawgi awaba mayoknari हौखिबा पुंग कुन मरीदा इचाउगा मरी लेदना मियु मंगा सेके कासार जिला याउना बराक तंपाकी मफम कयादा मी कनबा मसुंग तेंगबांग पिबगी थबक कंसिले मुख्यमंत्री हिमंत बिस्वा शर्माना सिलचरदा चतुना तेंगबांग पिबगी थबक यंगसिनकी बराक तंपाकता हौजिक मंत्री अनि लेदुना इचाउगी फिबम यंगसिले अमरोमदा इचाउना सोगलबा असमदा तेंगबांगी पोलमसिंग मुख्यमंत्री नोंगथोंबम बिरेन सिंगा रंगलम थाखरे इम्फाल की कंगला ममांगदा ngarang पाउमीसिंगदा वा ngangbada मुख्यमंत्री ना हाय राज्य इचाउना मरम ओइदुना जिला कुनिपानी मियोई लाख तरा कुनिथोय हेना अवाबा मायोकनरिबा अदुदा मणिपुरनसु सरुक यारी मांगना हाय इचाउ असिना मरम ओइदुना मियोई लाख अनि हेना लेफम लेतदुना हौजिक रिलीफ कैम्प सात्रुक मरफुरोमदा चंगजफम लौदुना लेरी मसिगी मनुंगदा इचाउगी का हेन अवाबा नंगलबा कसार जिलादा हांगबा रिलीफ कैम्प जनी कुंट्रादा मियोई लाख कयामरुम चंगजफम लौदुना लेरी युमलोनरिबा राज्य असिदा इसिंग इचाउगी अवाबा मायोकनरिबा असिदा मियोइबगी मिनुंगसी येंगदुना राज्य सरकार न खरद ओइरबसु मतेंग पांगबनी मुख्यमंत्री न हाय तेंगबांगी पोलम सिंग पीरिबा अदुगी मनुंगदा चेंग क्विंटन 135 यावा ट्रक अहुम हवाई बैग 100 अनि थुम बैग 100 अचथाव बॉक्स 100 यावरी मसी मथक्ता मी कनबा मसुंग तेंगबांग पीबगी थबक्ता मतेंग पांगनबा स्टेट डिजास्टर रेस्पॉन्स फोर्स की मियोय निफुसु यावरी बिष्णुपुर जिला दा सरकार की लममदी लौबुकसिंगदा आइन काइन सेमगत सागलिबसिंग मथंग थागी तरानिथोय फावबदा मसा मसाना लौथोखिनबा खंगनख्रे जिला अदुगी डेप्यूटी कमिश्नर न थोकबा चिरोल अमदा हाय जिला अदुदा फाउना चलिबा नेशनल हाईवे स्टेट हाईवे अमदी इंटर डिस्ट्रिक्ट रोड सिंगी नाक यत्ता लम खोपसिलिबसिंगना मसा मसाना हारिबा मतम असि फावबुगी मनुंगदा लौथोकदबनी मणिपुर कंजर्वेशन ऑफ पैडी लैंड एंड वेटलैंड एक्ट 2013 की वांगमदा लौबुकता साजिलिबसिंग मसाना खंगा लौथोक्तुना हानगी फिबमदा थमगदबनी नत्रबदी सरकारना तक्थोकपुगी थबक चथरगनी मदुदा चंगबा क्रॉस पुंबा पतादारसिंगना पुगदबनी हाइरे मणिपुर कोविड-19 की फिबम खरा फरुरबा मतुंग हौकिबा निमित खरनी असिदा अमुक हेनगलकले ngarang nongna miyoi ahum COVID-19 positive oikibaga loinana राज्य असिदा हौजिक एक्टिव केस 13 सुरे नौना पॉजिटिव ओइगिबसिंग अदु इम्फाल वेस्ट जिला दगी ngakतनी मसी थारगा हौजिक फावबदा कोविड पॉजिटिव ओइबा अपुनबा मसिंग 1,53,959 सुरे अदुमोइनमक हौजिक फावबदा मियोइ 1,53,913 नाबा फखरे नाबा फबगी चांग सादा 39.35 हौजिक फावबदा मियोइ 2,919 लाइचत अस्तिगी लेखिद्रे ताबिरिबा पावसी आकाशवाणी इम्फाल दगिनी राष्ट्रपति की मिखल की दमक विरोधी की मिरेप यशवंत सिन्हा ngarang mahak ki mirep se pisinkhre mirep se pisinba aduda विरोधी लुचिंगबा सिंह कांग्रेस की राहुल गांधी एनसीपी की मकोक शरद पवार समाजवादी पार्टी की अखिलेश यादव नेशनल कॉन्फ्रेंस की फारूक अब्दुल्ला टीएमसी की अभिषेक बनर्जी टीआरएस की केटी रामाराव डीएमके की ए राजा अमदी सीपीआईएम की सीतारामन येचुरीना चिंगबा म्यूजिंग यावकी एनडीए की माइकैददी हानना हौकिबा इराई निमित्ता द्रौपदी मुर्मू मिरेप ओइनबा मिरेप से पिसिनख्रे राष्ट्रपति की मिखल मथंग थागी 19 पांगथोकनी जुलाई 19 दा वोट मसिंग थीगनी नई दिल्ली दा पांगथोकदबा ह्यूमन राइट्स इन इंडियन कल्चर एंड फिलोसफी थासिगी कुंट्रादा गृह मंत्री अमित शाह हौदोकलगनी एनएचआरसी ह्यूमन राइट्स शॉर्ट फिल्म कॉम्पिटिशन 2019 की अवार्ड सिंगसु श्री अमित शाह लांथोकनी थौरमदु लोशिनबा निमित्ता मपाल थौरम मंत्री डॉक्टर एस जयशंकर सभापति ओइना सरुक यागनी अखोगी पाउमिना हाय लैबाग असिगी निंगसिंगबा थोक्त्रबा मतमगी ममांगदगी लेरक्लबा कला संस्कृति की फिबम फगतहनबदा निमित निनिगी मिफम असिना चाउना कानबा पिरगनी
ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯁꯛ ꯅꯥꯏꯕ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟꯁꯤꯡ, ꯁ꯭ꯀꯣꯂꯔꯁꯤꯡ, ꯑꯥꯏꯟꯒꯤ ꯂꯝꯗ ꯈꯪ ꯍꯩꯔꯕꯁꯤꯡ, ꯖꯨꯔꯤ ꯃꯦꯝꯕꯔꯁꯤꯡ, ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡ ꯑꯃꯗꯤ ꯂꯝ ꯑꯁꯤꯗ ꯈꯪ ꯍꯩꯔꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯤꯔꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯒꯅꯤ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯃꯥꯏꯕꯝ ꯗ꯭ꯋꯤꯖꯃꯅꯤ ꯂꯩꯔꯦ꯫ ꯗ꯭ꯋꯤꯖꯃꯅꯤ ꯊꯥꯒꯠꯆꯔꯤ ꯁꯨꯅꯤ꯫ ꯑꯁꯥꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯈꯤꯕ ILPꯒꯤ ꯕꯦꯖ ꯏꯌꯔ 1968 ꯑꯣꯏꯔꯤꯕꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯅꯅꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯑꯄꯤꯜ ꯇꯧꯈꯤꯕ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝꯒꯤ ꯃꯥꯌꯣꯛꯇ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯥꯛꯇꯛꯅꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈꯤꯕꯒꯤ ꯄꯥꯎꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯅꯔꯤ꯫ ꯑꯁꯥꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤꯗꯃꯛ SDRFꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯂꯝꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯕ ꯑꯁꯥꯝꯒꯤꯗꯃꯛ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯔꯤꯂꯤꯐ ꯄꯔꯁꯅꯦꯜꯁꯤꯡ ꯂꯝꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯨꯌꯦꯂꯟ ꯄꯥꯎꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯁꯥꯝꯗ ꯔꯤꯂꯤꯐ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯃꯦꯜꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯗꯁꯨ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯁꯥꯝꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯒ ꯂꯣꯏꯅꯅ SDRFꯀꯤ ꯇꯤꯝ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯏꯔꯩꯕꯥꯛꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯁꯥꯝꯒꯤ ꯐ꯭ꯂꯠ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ SDRF ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯔꯤꯂꯤꯐ ꯑꯦꯁꯤꯁꯇꯦꯟꯁꯤꯡ CMꯅ ꯂꯝꯊꯥꯈ꯭ꯔꯦ꯫ ILPꯒꯤ ꯕꯦꯖ ꯏꯌꯔ ꯀꯥꯡꯂꯨꯞ ꯑꯃꯅ ꯍꯥꯏꯔꯒ ꯁꯔꯀꯥꯔꯅ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯑꯁꯥꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯕ SDRFꯀꯤ ꯇꯤꯝ ꯉꯁꯤ ꯇꯤꯝ ꯑꯃ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯄꯣꯛꯅꯐꯝꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ 1968ꯕꯨ ꯕꯦꯖ ꯏꯌꯔ ꯑꯣꯏꯕꯗ JCILPSꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤ ꯃꯣꯔꯅꯤꯡ ꯕꯦꯜꯗꯁꯨ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ MLAꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯔ ꯄꯤꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯁ꯭ꯇꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ NGOꯁꯤꯡꯅ ꯂꯥꯟꯅ ꯍꯩꯅ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯕ ꯄꯥꯎ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯑꯦꯝꯄ꯭ꯂꯣꯌꯤ ꯈꯔ ꯈꯛꯀꯤꯅ ꯇꯣꯂꯣꯞ ꯄꯤꯔꯒ ꯑꯌꯥꯝꯕꯅ ꯄꯤꯗꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯇꯧꯔꯦ꯫ MTUK and MGOꯒꯤ JSCꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯇꯣꯂꯣꯞ ꯄꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯃꯦꯜꯗ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝꯒꯤ ꯃꯥꯌꯣꯛꯇ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯛꯇꯛꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯄꯥꯎ ꯑꯁꯤ ꯄꯣꯛꯅꯐꯝꯗꯁꯨ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤ ꯃꯣꯔꯅꯤꯡ ꯕꯦꯜꯗꯁꯨ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ BJPꯒꯤ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯛꯇꯛꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯅꯍꯥꯁꯤꯡ ꯊꯥꯖꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯏꯔꯩꯕꯥꯛꯇ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔ ꯐꯪꯏ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ CPIꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ BJP ꯂꯩꯉꯥꯛꯄꯨ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯨꯌꯦꯂꯟ ꯄꯥꯎꯗ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯉꯥꯡꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯗ꯭ꯔꯒꯀꯤ ꯀꯦꯁꯁꯤꯡ JJ ꯑꯦꯛꯅ ꯀꯣꯟꯁꯤꯜꯂꯒꯅꯤ꯫ ꯑꯉꯥꯡꯁꯤꯡꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕꯒꯤ ꯆꯍꯤ 7 ꯖꯦꯜꯗ ꯊꯝꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝꯒꯤ ꯃꯥꯌꯣꯛꯇ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯛꯇꯛꯅꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯦꯅꯥꯄꯇꯤꯗ ꯐꯣꯡꯕ ꯍꯤꯜꯁ ꯍꯣꯔꯟꯕꯤꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯗꯣꯁ ꯀꯥꯞꯊꯣꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯑꯁꯤꯗ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯇꯃꯦꯡꯂꯣꯡ ꯈꯣꯡꯁꯥꯡ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯁꯣꯔꯠꯀꯠ ꯂꯝꯕꯤꯗ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯆꯠꯊꯔꯝꯕ ꯑꯗꯨ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯃꯦꯡꯂꯣꯡꯗ ꯐꯣꯡꯕ ꯒꯥꯟꯐ꯭ꯌꯨ ꯃꯦꯜꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯗꯅꯕ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯑꯁꯤꯗ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯁꯥꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯦꯡꯕꯥꯡ ꯄꯤꯔꯨꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯅ ꯔꯤꯂꯤꯐ ꯃꯦꯇꯤꯔꯤꯌꯦꯜ ꯑꯃꯁꯨꯡ SDRFꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯂꯝꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯣꯡꯕ ꯃꯁꯣꯅꯥ ꯊꯥꯔꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤ ꯖꯤꯂꯥ ꯑꯁꯤꯗ ꯐꯣꯡꯕ ꯅꯤꯁꯤꯟ ꯇꯨꯍꯤꯜꯇꯨꯗꯁꯨ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯁꯥꯝꯒꯤ ꯏꯆꯥꯎ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯃꯦꯡꯂꯣꯡ ꯇꯥꯏꯝꯁꯇ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯁꯨꯅꯤ ꯊꯥꯒꯠꯆꯔꯤ ꯗ꯭ꯋꯤꯖꯃꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯑꯁꯥꯝꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯈꯔ ꯐꯒꯠꯂꯦ꯫ ꯕꯔꯥꯛ ꯇꯝꯄꯥꯛꯇꯗꯤ ꯍꯧꯖꯤꯛꯁꯨ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯂꯨꯔꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯈ꯭ꯔꯦ꯫
ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥꯗ ꯁꯔꯀꯥꯔꯒꯤ ꯂꯝ ꯑꯃꯗꯤ ꯂꯧꯕꯨꯛꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯃꯊꯪ ꯊꯥꯒꯤ 12 ꯐꯥꯎꯕꯗ ꯃꯁꯥ ꯃꯁꯥꯅ ꯂꯧꯊꯣꯛꯈꯤꯅꯕ ꯁꯔꯀꯥꯔꯅ ꯈꯪꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯃꯤꯈꯜꯒꯤꯗꯃꯛ ꯕꯤꯔꯣꯙꯤꯒꯤ ꯃꯤꯔꯦꯞ ꯌꯦꯁꯋꯟꯠ ꯁꯤꯟꯍ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫